Johnson Mayum Ywrakhre amadi Fakhiba anibusu Thadokpiraknaba appeal Twrkali. Fakhiba September 13 Nongchup Kaithel Manbida SSC na lauba Constable GD gi Physical Efficiency Test yaurunaba chatpada Kuki lalhauba singna farubadagi Assam Rifles na rescue Twrkraba Thobal Khekman Maninglaikai Ningthibi Khongdagi Ningombam Johnson Singha ngasi nungthil masagi mayimda Ywrakhre. Mahak ngarang numidang Imphal West Police na yumgi miyoida khutsinnakhre hairabasu ngasi nungthil pung 2 taba aduaida Imphal West Police tagi imung manunggi miyoy singna laurubani. Ningombam Johnson na ngasi masagi mayumda yaurakpada laikai amadi tongan balup amadi atay mari matagi miyoy sing laktuna haukhiba September 13 ta thokhiba laibak thiba thokdok adugi matangda wari watai sanakhi. Paumi singa unaba amada Ningombam Johnson na haikhibada mahak SSC na lauba Constable GD gi written test pass tauraba matungda Nongchup Kaithel Manbida leiba 33 Assam Rifles na September 13 ki nungthil pung 5 faubada laklaga physical standard test, physical efficiency test, medical test amasung document verification gi report tauranaba hairakpadagi mahaki mamanaba ama oinam thoithoi amasung mahaki mayamba thokba thokchom thoithoibaga bullet amada chatpani. Maduda lambi khangdabadagi Google Map ta track tawraga chatpada lambi onana Kuki area da yausilubani. Mafam maduda Kuki ima ibel singna makhoibu hana thatlaga nakhoi kadaida chatkadabano haina hangki. Madugi tungda khutlai paiba miyoi khara laklaga makhoi ahumbu mit punsinduna chingi kem amada pokhi. Mafam maduda mahaka makhoi aniga tongana thamki. Masigi matungda makhoina mahak khaktang mafam amada puraga mit pullaga mafam asidagi lengdana layu chelabadi kapkani haina kihallaga thanamki. Ngaihak leiraga mahak Assam Rifles ki team amana mahakpu mafam adudagi rescue tawbiki aduga makhoina awang sekmai police ta sinarambani haina mahakna makhatana fongdokhi. Aroibada mahakna hauzik Kuki lalhauba singna fazenduna leihoriba mahaki mayamba Thokchom thoithoiba amasung oinam thoithoibusu mahakumna miyoibagi minungsi amaga loinana thadokpiyu haina appeal tawrakhi. Aiki Ningombam Johnson Singh ni thawak yang mani lekai dagini. Fakhiba tang kunipa sida aiki SSC GT gi recommend tabini pumanga report tawada anuda aina aiki manaba oinam thoithoising amadi aiki yamba thoithoiba singalon doinana Jiki aigi venue physical venue ऐसे नो Assam Rifle 30 Assam Rifle दिदा ऐसे recommend की चर्चा बनी अदुदा ऐना Google Map ता ऐसी 30 Assam Rifle ने थारा का चर्चा दिदा लंबी जे लमांग नरे इनो तोरे अदुना लंबी लमांगना बदो ओरे अदुगा ऐसे कोई जगह नो चंगे अदुदा कोई चिना कोकी की जगह कोईना खंगदना चंगलुरे अदुदा आइगी इमानबा अमदी आइगी यामबा अमदी आइ सामा कोईना फाजना कोई येंदा पुखपिरे अदुगा पुखले अदुगा कोई कुमे कुमपुदगिदि कुमागा आइना तोंगान थमगा आइगी यामबा अमदी यामबा तोंगान तोबिरगा ऐसी समाय तदना Rifle rescue tawbire aduga hanjawbirakani aduga samai tadana engonda upiriba minungsi asi samaina agi yamba agi naupa jingna agi imanaba amde agi yamba amutang nungsibuna minungsi gi tawjana upiri aina amkana kurumje